Sit back, close your eyes, relax, and listen to this story. ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯒꯤ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯕꯨ ꯄꯦꯖ ꯑꯁꯤ ꯌꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯄꯥꯊꯣꯛꯆꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯊꯦꯡꯕ ꯑꯍꯤꯡ꯫ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯃꯌꯥꯝꯗ ꯀꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯤꯖꯕ ꯅꯠꯆꯗꯦ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯌꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯩ ꯀꯋꯥꯗꯒꯤꯅꯤ꯫ ꯃꯤꯡꯗꯤ ꯄꯟꯖꯗ꯭ꯔꯦ꯫ ꯋꯥꯔꯤ ꯂꯣꯏꯕ ꯐꯥꯎ ꯄꯥꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯪꯒꯨꯝꯂꯕ ꯃꯪꯗꯤ ꯅꯠꯇꯕ ꯇꯥꯏꯕꯪꯗ ꯊꯣꯛꯈꯤꯕ ꯑꯉꯛꯄ ꯅꯤꯡꯁꯤꯡꯕꯗ ꯇꯨ ꯆꯨꯡꯂꯕ ꯊꯧꯗꯣꯛꯅꯤ꯫ ꯃꯇꯝꯗꯣ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯀꯥꯔꯤꯉꯩꯗꯅꯤ꯫ ꯑꯩ ꯃꯇꯝꯗꯨꯗ ꯀꯛꯋꯥ ꯅꯥꯎꯔꯦꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯣꯖꯥ ꯑꯃꯗ ꯇꯨꯏꯁꯟ ꯇꯝꯕ ꯆꯠꯂꯝꯃꯤ꯫ ꯏꯊꯟꯗ ꯌꯥꯝ ꯆꯤꯛꯅ ꯇꯝꯕꯅꯤ꯫ ꯃꯇꯝꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6:30ꯗꯒꯤ 9 ꯐꯥꯎꯕꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯩ ꯒꯥꯔꯤ ꯌꯥꯗꯗꯅ ꯈꯣꯡꯅ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯣꯖꯥꯅ ꯃꯣꯏꯒꯤ ꯉꯥꯅꯨ ꯊꯣꯡꯗꯣꯏꯅꯤ, ꯆꯥꯈ꯭ꯔꯁꯤ, ꯇꯨꯏꯁꯟ ꯇꯝꯕ ꯂꯣꯏꯔꯒ ꯏꯕꯥꯅꯤ ꯊꯣꯡꯁꯤ, ꯊꯣꯡꯕꯤꯅꯕ ꯃꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ꯫ ꯇꯨꯏꯁꯟ ꯉꯥꯏꯍꯥꯛ ꯇꯧꯔꯤ, ꯑꯗꯨꯒ ꯇꯨꯏꯁꯟ ꯂꯣꯏꯁꯜꯂꯒ ꯌꯨꯝꯗ ꯐꯣꯟ ꯇꯧꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯂꯛꯂꯅꯤ, ꯑꯣꯖꯥꯅ ꯆꯥꯛ ꯆꯥꯃꯤꯟꯅꯈ꯭ꯔꯁꯦ ꯍꯥꯏꯌꯦꯅ꯫ ꯑꯩꯗꯤ ꯃꯇꯝꯗꯣ ꯐꯣꯟ ꯄꯥꯏꯍꯟꯗꯦ꯫ ꯃꯃꯥ ꯍꯣꯏꯅ ꯑꯣꯖꯥꯒꯤ ꯐꯣꯟꯗꯒꯤ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯣꯖꯥꯒ ꯏꯕꯥꯅꯤ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯃꯤꯟꯅꯔꯦ꯫ ꯉꯥꯅꯨꯗꯨꯗꯤ ꯍꯥꯟꯅ ꯑꯣꯖꯥꯅ ꯁꯦꯝꯂꯒ ꯊꯝꯂꯝꯃꯤ꯫ ꯊꯣꯡꯕ ꯍꯧꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯃꯇꯝꯗꯣ ꯅꯤꯡꯊꯝꯊꯥꯅꯤ꯫ ꯁꯤꯡꯗꯨꯁꯨ ꯂꯤꯛꯂꯥ ꯆꯣꯠꯇꯅ ꯄꯥꯛꯅ ꯆꯥꯛꯇꯦ꯫ ꯃꯇꯝ ꯁꯨꯝ ꯊꯦꯡꯖꯤꯟꯈ꯭ꯔꯦ꯫ ꯊꯣꯡꯕ ꯂꯣꯏꯔꯒ ꯆꯥꯛ ꯇꯣꯛꯄꯗꯗꯤ ꯄꯨꯡ 12 ꯇꯥꯔꯝꯂꯦ꯫ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦꯅ ꯇꯧꯏ꯫ ꯑꯗꯨꯗ ꯑꯣꯖꯥꯅ "ꯅꯊꯟꯇ ꯌꯨꯝꯗ ꯍꯟꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ? ꯑꯩ ꯊꯤꯟꯕꯤꯒꯦꯅꯦꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗ ꯑꯩꯅ "ꯑꯣꯖꯥ ꯌꯥꯔꯅꯤꯗ, ꯑꯣꯖꯥ ꯄꯣꯊꯥꯍꯧꯔꯣ, ꯑꯩ ꯀꯩꯁꯨꯝ ꯈꯟꯗꯦꯗ" ꯍꯥꯏ꯫ ꯑꯩ ꯊꯤꯟꯕꯨꯗꯤ ꯊꯤꯟꯍꯟꯅꯤꯡꯈꯤ, ꯑꯗꯨꯕꯨ ꯑꯣꯖꯥꯗꯣ ꯒꯥꯔꯤ ꯃꯆꯥꯁꯨ ꯂꯩꯇꯦ, ꯄꯨꯡꯁꯨ ꯊꯦꯡꯂꯕꯅꯤꯅ ꯈꯣꯡꯅ ꯊꯤꯟꯗꯅ ꯀꯌꯥꯝ ꯁꯥꯡꯅ ꯊꯤꯟꯗꯣꯏꯅꯣ ꯈꯜꯂꯒ "ꯌꯥꯔꯅꯤꯗ ꯑꯣꯖꯥ, ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ" ꯍꯥꯏꯔꯝꯂꯒ ꯑꯩ ꯊꯣꯛꯂꯛꯑꯦ꯫ ꯑꯩꯒꯤ ꯌꯨꯝꯒ ꯑꯣꯖꯥꯒꯤ ꯌꯨꯝꯒꯁꯦ ꯑꯗꯨꯝ ꯂꯥꯞꯅꯩ꯫ ꯑꯩꯅ ꯀꯛꯋꯥꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯂꯩꯔꯛꯇꯨꯗ ꯆꯪꯂꯒꯅꯤ, ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯌꯨꯝꯅ ꯅꯥꯎꯔꯦꯝ ꯂꯩꯀꯥꯏꯗꯅꯤ꯫ ꯑꯩꯅ ꯍꯜꯂꯛꯏꯗꯣ ꯃꯦꯟ ꯔꯣꯗꯇꯅꯤ꯫ ꯅꯤꯡꯊꯝꯊꯥ ꯃꯇꯝꯒ ꯑꯣꯏꯕꯅ ꯂꯝꯕꯤꯗꯣ ꯃꯤ ꯀꯅꯥꯝꯇ ꯆꯠꯄ ꯎꯔꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯃꯤ ꯑꯃ ꯍꯥꯠꯂꯝꯕꯒꯤ ꯕꯟ ꯇꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯩ ꯈꯤꯇꯪꯗꯤ ꯍꯩꯅꯗꯕ ꯐꯥꯎꯏ, ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯍꯦꯔꯥ ꯅꯨꯄꯥ ꯃꯆꯥꯅꯕꯨ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯤ꯫ ꯌꯨꯝ ꯌꯧꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯏ꯫ ꯁ꯭ꯀꯨꯜ ꯕꯦꯒ ꯑꯃꯁꯨ ꯌꯥꯜꯂꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯍꯥꯏꯖꯟꯐꯝ ꯌꯧꯁꯜꯂꯛꯑꯦ꯫ ꯍꯦꯛ ꯍꯥꯏꯖꯟꯕꯒ ꯗꯤꯁꯄꯦꯟꯁꯔꯤ ꯑꯃꯒ ꯃꯣꯡꯐꯝ ꯑꯃꯒ ꯌꯥꯝ ꯅꯛꯅ ꯂꯩ꯫ ꯑꯗꯨ ꯃꯄꯥꯗꯣ ꯍꯦꯛ ꯌꯧꯕꯒ ꯈꯣꯡꯀꯥꯞ 2-3ꯂꯛ ꯊꯥꯡꯕ ꯍꯧꯔꯛꯄꯗ ꯑꯩꯁꯨ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ, ꯃꯣꯡꯐꯝ ꯂꯩꯕ ꯃꯐꯝꯗꯨꯗ ꯌꯦꯡꯂꯨꯏ꯫ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯤ ꯃꯩ ꯊꯥꯐꯝ ꯃꯣꯡꯐꯝ ꯃꯊꯛꯇꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯄꯥꯛꯊꯔꯒ ꯂꯩꯕꯗꯣ ꯎꯔꯛꯏ꯫ ꯑꯩꯅ ꯀꯤꯅ ꯃꯨꯟꯅ ꯌꯦꯡꯂꯨꯏ꯫ ꯍꯨꯏꯁꯨ ꯃꯥꯜꯂꯤ꯫ ꯑꯩ ꯇꯞꯅ ꯆꯪꯂꯛꯄꯒꯨꯝꯁꯨ ꯇꯧꯏ꯫ ꯑꯗꯨꯗ ꯑꯩꯅ ꯄꯨꯂꯤꯁꯀꯤ ꯍꯨꯏ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯅꯨꯡ ꯑꯃ ꯈꯨꯜꯂꯒ ꯊꯣꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯁꯞ ꯂꯦꯞꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥꯗꯣ ꯐꯩꯅ ꯆꯦꯞꯂꯒ ꯂꯦꯞꯊꯂꯛꯄꯗꯧꯅ ꯇꯧꯏ꯫ ꯃꯤꯒꯤ ꯁꯕꯥꯟꯅꯤ, ꯑꯗꯨꯕꯨ ꯃꯁꯛꯇꯤ ꯎꯗꯦ꯫ ꯃꯨꯁꯤꯟ ꯃꯨꯔꯒ ꯁꯨꯝ ꯋꯥꯡꯈꯠꯂꯛꯄꯗꯧꯅꯁꯨ ꯇꯧꯏ꯫ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯩꯕꯥꯛ ꯃꯈꯥ ꯌꯧꯒꯩ ꯁꯥꯡꯏ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯈꯣꯡ ꯈꯨꯠ ꯑꯁꯤ ꯄꯪꯊꯔꯛꯄ, ꯁꯤꯙꯔꯛꯄꯒꯨꯝ ꯇꯧꯔꯒ ꯍꯛꯆꯥꯡꯁꯦ ꯏꯔꯨꯝ ꯂꯨꯝꯙꯔꯛꯏ꯫ ꯀꯟꯅ ꯆꯠꯄ ꯐꯥꯎ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯂꯥꯎꯒꯦ ꯈꯜꯂꯤ, ꯏꯐ ꯐꯥꯖꯜꯂꯤ, ꯂꯥꯎꯕꯗꯤ ꯉꯝꯗꯦ꯫ ꯅꯤꯡꯊꯝꯊꯥꯗꯨꯗ ꯍꯛꯆꯥꯡꯁꯦ ꯍꯨꯃꯥꯡꯅ ꯂꯨꯞꯄꯤ꯫ ꯑꯩ ꯉꯁꯤꯗꯤ ꯂꯣꯏꯔꯦꯗꯅ ꯍꯥꯏꯅ ꯈꯜꯂꯒ ꯃꯤꯠꯇꯒꯤ ꯄꯤ ꯑꯣꯔꯣꯔꯣ ꯇꯥꯔꯛꯏ꯫ ꯃꯈꯣꯜ ꯊꯣꯛꯄꯗꯤ ꯉꯝꯗꯦ꯫ ꯍꯛꯆꯥꯡꯁꯦ ꯂꯨꯝꯊꯈꯤꯕꯅ ꯊꯨꯅ ꯆꯠꯄꯁꯨ ꯉꯝꯂꯝꯗꯦ꯫ ꯌꯥꯝ ꯋꯥꯅ ꯈꯣꯡꯁꯦ ꯊꯥꯡꯂꯒ ꯇꯞꯅ ꯆꯠꯅ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗꯗꯤ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯇꯣꯛꯏ, ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯥꯏꯀꯩꯗ ꯃꯃꯥꯡꯂꯣꯝꯗ ꯌꯦꯡꯂꯨꯕꯗꯗꯤ ꯍꯧꯖꯤꯛꯀꯤꯗꯣ ꯃꯨꯁꯤꯟ ꯃꯨꯔꯒ ꯁꯥꯡꯅ ꯂꯝꯕꯤ ꯃꯌꯥꯏꯗ ꯍꯤꯞꯂꯒ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩ ꯊꯋꯥꯏ ꯋꯥꯕ ꯍꯦꯜꯂꯛꯈꯤ꯫ ꯀꯗꯣꯝꯗ ꯆꯠꯀꯗꯕꯅꯣ ꯈꯪꯂꯛꯇ꯭ꯔꯦ꯫ ꯑꯩꯅ ꯑꯩꯈꯣꯏ ꯂꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯋꯥꯈꯜꯗ ꯁꯣꯟꯖꯩ, ꯅꯤꯡꯖꯩ꯫ ꯑꯩ ꯌꯨꯝꯂꯣꯝꯒꯤ ꯂꯝꯕꯤꯗꯨꯗ
ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯅꯥꯀꯟꯗ ꯂꯝꯄꯥꯛ ꯑꯃꯁꯨ ꯂꯩ, ꯃꯃꯤꯡꯅ ꯀꯛꯋꯥ ꯂꯝꯗꯥꯏꯕꯨꯡ ꯂꯝꯄꯥꯛ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯂꯝꯄꯥꯛ ꯑꯗꯨ ꯑꯀꯣꯏꯕꯗ ꯁꯝꯕꯜ ꯈꯥꯏ ꯆꯪꯐꯝ ꯃꯆꯥ ꯑꯃ ꯄꯥꯜꯂꯤ꯫ ꯂꯝꯄꯥꯛꯀꯤ ꯍꯦꯛ ꯆꯪꯐꯝ ꯃꯄꯥꯗꯨꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃꯁꯨ ꯍꯧꯏ, ꯑꯗꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯥꯏꯗꯣ ꯌꯥꯝ ꯁꯨꯛꯂꯒ ꯃꯝꯃꯤ꯫ ꯑꯩ ꯀꯤꯕꯅꯗꯤ ꯌꯥꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩ ꯂꯝꯄꯥꯛꯇꯣ ꯂꯥꯟꯊꯣꯛꯂꯒ ꯂꯝꯕꯤ ꯑꯃꯗ ꯐꯥꯎꯔꯒ ꯌꯨꯝꯗ ꯆꯠꯂꯒꯦꯅ ꯈꯜꯂꯒ ꯂꯝꯄꯥꯛꯇꯨꯗ ꯆꯪꯖꯜꯂꯦ꯫ ꯌꯥꯝ ꯋꯥꯅ ꯈꯣꯡ ꯈꯨꯠꯁꯦ ꯊꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯊꯥꯡꯂꯒ ꯋꯥꯅ ꯆꯪꯁꯜꯂꯦ꯫ ꯈꯣꯡꯅꯥꯡ ꯃꯊꯛꯇ ꯎꯅꯥ ꯑꯀꯪꯕ ꯊꯦꯛꯄ ꯅꯩꯁꯟꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯏ꯫ ꯑꯩꯅ ꯇꯞꯅ ꯇꯞꯅ ꯌꯦꯡꯈꯠꯂꯨꯕꯒ ꯃꯄꯥ ꯆꯞ ꯆꯥꯅ ꯑꯩꯒꯤ ꯀꯣꯛꯇ ꯎ ꯃꯁꯥ ꯑꯀꯪꯕ ꯑꯃ ꯑꯩꯒꯤ ꯀꯣꯛꯇ ꯄꯣꯞ ꯂꯥꯎꯅ ꯇꯥꯔꯛꯄꯗ ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯩ ꯇꯨꯒꯦ ꯇꯧꯏ꯫ ꯑꯃꯨꯛ ꯌꯥꯝ ꯋꯥꯅ ꯇꯞꯅ ꯇꯞꯅ ꯂꯝꯄꯥꯛꯇꯨꯒꯤ ꯃꯈꯥꯔꯣꯝꯗ ꯂꯥꯛꯏ꯫ ꯂꯝꯄꯥꯛꯇꯨꯒꯤ ꯃꯈꯥꯔꯣꯝꯗ ꯒꯦꯠ ꯑꯃ ꯄꯥꯜꯂꯤ꯫ ꯒꯦꯠꯇꯨꯒꯤ ꯍꯦꯛ ꯃꯄꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯞ ꯇꯧꯔꯒ ꯂꯩꯕꯗꯣ ꯎꯔꯛꯏ꯫ ꯑꯩ ꯑꯀꯤꯕ ꯑꯃꯗꯤ ꯆꯤꯡꯅꯕ ꯐꯥꯎꯏ꯫ ꯑꯩ ꯁꯨꯝ ꯆꯪꯁꯤꯜꯂꯦ, ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯑꯦ꯫ ꯍꯧꯖꯤꯛꯀꯤꯗꯣ ꯃꯃꯥꯏ ꯐꯠ ꯑꯣꯟꯁꯤꯜꯂꯛꯏ ꯑꯩꯉꯣꯟꯗ꯫ ꯑꯩ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ "ꯏꯃꯥ" ꯍꯥꯏꯅ ꯂꯥꯎꯔꯝꯂꯒ ꯇꯨꯡꯍꯟꯕꯗ ꯀꯣꯡꯈꯨꯠ ꯑꯃꯗ ꯈꯣꯡꯆꯦ ꯂꯧꯁꯜꯂꯒ ꯇꯨꯔꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯉꯁꯥꯏꯗꯒꯤ ꯂꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯍꯛꯆꯥꯡ ꯄꯥꯎ ꯂꯦꯡꯕ ꯉꯝꯂꯝꯗꯕꯗꯣ ꯍꯛꯆꯥꯡꯁꯦ ꯈꯪꯌꯥꯡ ꯌꯥꯡꯈꯤ꯫ ꯑꯩꯅ ꯂꯥꯎꯕꯗꯨꯗ ꯍꯧꯖꯤꯛꯀꯤꯗꯨꯅ ꯃꯈꯣꯜ ꯅꯤꯛꯂꯤ ꯇꯧꯔꯒ "ꯀꯅꯥꯅꯣꯅꯦ ꯑꯗꯨꯗ ꯂꯩꯔꯤꯗꯨꯕꯣ" ꯍꯥꯏꯔꯛꯏ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯩ ꯍꯔꯥꯎꯕꯣꯏ ꯀꯩꯕꯣꯏ ꯀꯞꯂꯒ ꯍꯅꯨꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ "ꯏꯕꯣꯛ, ꯏꯕꯣꯛ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯌꯨꯝꯕꯨꯛꯇ ꯊꯤꯟꯕꯤꯌꯨ, ꯑꯩ ꯌꯥꯝ ꯀꯤꯔꯦ" ꯍꯥꯏꯖꯩ꯫ ꯍꯅꯨꯕꯤꯗꯨꯅ "ꯀꯔꯤ ꯇꯧꯔꯒꯦ ꯏꯁꯨꯕꯨ" ꯍꯪꯂꯛꯏ꯫ ꯑꯩꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯦ꯫ ꯑꯗꯨꯗꯒꯤ ꯍꯅꯨꯕꯤꯗꯨꯅ "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯀꯤꯔꯅꯨ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯅꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯒꯦ ꯏꯁꯨꯁꯤꯗꯤ" ꯍꯥꯏꯔꯛꯏ꯫ ꯑꯩ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯑꯍꯜꯗꯨꯒ ꯑꯩꯒ ꯄꯨꯟꯅ ꯌꯨꯝꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯋꯥꯔꯤꯗꯤ ꯑꯃꯠꯇ ꯁꯥꯟꯅꯗꯦ꯫ ꯑꯩ ꯍꯅꯨꯕꯤꯗꯨꯗ ꯌꯦꯡꯁꯨ ꯌꯦꯡꯂꯨꯗꯦ꯫ ꯑꯩꯅ ꯃꯃꯥꯡ ꯍꯥꯏꯐꯦꯠ ꯊꯪꯂꯒ ꯂꯥꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯌꯧꯗꯧꯔꯦ꯫ ꯑꯗꯨꯗ ꯑꯩꯅ ꯍꯅꯨꯕꯤꯗꯨꯗ "ꯑꯕꯣꯛ, ꯁꯤ ꯌꯧꯗꯧꯔꯦ, ꯌꯥꯔꯅꯤ, ꯏꯕꯣꯛꯇꯤ ꯌꯨꯝ ꯀꯗꯥꯏꯗꯒꯤꯅꯣ" ꯍꯪꯂꯨꯏ, ꯑꯗꯨꯕꯨ ꯈꯨꯝꯂꯛꯇꯦ꯫ ꯑꯩꯅ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯍꯅꯨꯕꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯌꯨꯝ ꯌꯧꯅꯕ ꯆꯦꯟꯁꯤꯜꯂꯒꯦꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯒꯦꯠꯇ ꯀꯟꯅ ꯊꯤꯜꯂꯒ "ꯒꯦꯠ ꯍꯥꯡꯉꯨ, ꯒꯦꯠ ꯍꯥꯡꯉꯨ" ꯍꯥꯏꯅ ꯂꯥꯎꯏ꯫ ꯃꯃꯥꯍꯣꯏ ꯑꯩ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ, ꯇꯨꯝꯂꯝꯗ꯭ꯔꯤ꯫ ꯑꯩꯒꯤ ꯈꯨꯀꯧꯗꯨꯗ ꯄꯥꯈꯠꯇꯅ ꯀꯟꯅ ꯆꯦꯟꯊꯣꯛꯅꯔꯛꯏ꯫ ꯑꯗꯨꯒ ꯒꯦꯠ ꯍꯥꯡꯉꯛꯏ꯫ "ꯃꯃꯥꯅ ꯀꯩꯗꯧꯔꯒꯦ, ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏꯗꯨꯕꯣ" ꯍꯪꯂꯛꯏ꯫ ꯑꯩ ꯃꯃꯥꯅ ꯍꯪꯕꯒ ꯑꯃꯠꯇ ꯈꯨꯝꯂꯝꯗꯅ ꯌꯨꯝꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯈꯣꯏꯁꯨ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯍꯣꯏꯅ "ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ" ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯑꯩ ꯋꯥꯔꯤꯗꯣ ꯇꯝꯒꯦꯅ ꯇꯝꯕ ꯍꯧꯔꯛꯄꯗ ꯉꯁꯥꯏꯒꯤꯗꯣ ꯃꯤꯠꯇ ꯁꯪ ꯎꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯍꯛꯆꯥꯡꯁꯦ ꯊꯛ ꯊꯛ ꯅꯤꯛꯈ꯭ꯔꯦ, ꯃꯤꯍꯨꯜ ꯗꯪ ꯗꯪ ꯆꯣꯡꯂꯛꯏ꯫ ꯋꯥꯔꯤꯗꯣ ꯇꯝꯕꯐꯥꯎ ꯉꯝꯂꯝꯗꯦ꯫ ꯍꯛꯆꯥꯡꯁꯨ ꯍꯨꯃꯥꯡꯅ ꯂꯨꯞꯄꯦ꯫ ꯑꯗꯨꯗꯒꯤ ꯆꯤꯆꯦꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯊꯣꯔꯛꯑꯒ ꯑꯩꯉꯣꯟꯗ ꯄꯤꯊꯛꯏ꯫ ꯑꯩ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯏ꯫ ꯑꯩꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯂꯤꯔꯦ꯫ ꯅꯨꯃꯤꯠꯇꯨꯃ ꯃꯃꯥꯒ ꯑꯩꯒ ꯇꯨꯝꯃꯤ꯫ ꯃꯩꯁꯨ ꯂꯥꯛꯇꯦ, ꯀꯦꯟꯗꯜ ꯊꯥꯜꯂꯒ ꯇꯨꯝꯃꯤ꯫ ꯀꯦꯟꯗꯜꯒꯤ ꯃꯩꯉꯥꯟꯗ ꯄꯣꯠ ꯑꯃꯒꯤ ꯃꯃꯤ ꯐꯛꯂꯥꯡꯗ ꯃꯨꯁꯤꯟ ꯃꯨꯅ ꯇꯥꯕꯗꯣ, ꯑꯗꯨ ꯎꯕꯗꯐꯥꯎ ꯇꯨ ꯆꯨꯡꯈꯤ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯪꯕ ꯑꯍꯜ ꯑꯃ ꯇꯥꯟꯅꯔꯦ꯫ ꯑꯗꯨꯒ ꯑꯍꯜꯗꯨꯒ ꯏꯕꯥꯅꯤ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯄꯣꯠ ꯆꯩ ꯈꯔ ꯀꯠꯂꯝꯂꯒ ꯍꯜꯂꯛꯑꯦ꯫ ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯄ ꯉꯁꯥꯏꯒꯤ ꯍꯅꯨꯕꯤꯗꯣ ꯑꯩꯈꯣꯏ ꯂꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔꯅꯤ ꯍꯥꯏꯅꯔꯛꯏ ꯑꯍꯜꯁꯤꯡꯅ꯫ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯊꯟꯗ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯅꯣꯡꯃ ꯐꯥꯎꯕ ꯆꯠꯇ꯭ꯔꯦ꯫ ꯃꯌꯥꯝ, ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯂꯣꯏꯖꯔꯦ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ꯫ ꯊꯦꯡꯛ ꯌꯨ꯫